Akasbani Imphal R.K.Gorani na pau pazari ahanbada maruiba pau Rajapal Ajay Kumar Balana ngasi Addiction Free Manipur Campaign Imphal gi Rajbhavan da hudokre Mukhyamantri Nongthaman Biren ngasi Manipur University campus ta nauna saba open gym amasung art and culture building sangabag loinana project ani sujatra hunkre Sitting Taramato Lega da Batani Toshiba Manipur Bidhan Sabagate Chuba Mipam Tha Sigi Taradagi Hauragani Ziribam Imphal Railway Project Atubada Loishinaba Amadi Manipurda Mausage Punshida Hanzilanga Kendra Sarkana Kanmataba Lakot Pinaba MP Lesima Sana Zaubana Sangsata Taksin Kre Amasung Delhi Bidhan Saba Mekal Board Coming in Matam Gasinimidang Wadam Loi Kre Rajapal Ajay Kumar Balana ngasi Addiction Free Manipur Campaign Imphal gi Rajbhavan Dhaudokre campaign asi Brahma Kumari amasung Social Justice and Empowerment Mantralayana Natsa Mukta Bharat Abhiyan gi makhada sinbani campaign asi gi pandam di Raija asida mayai kaba chinjang na piriba saitheng miyam na thina khanghanbani Thromaduga mari rainana Rajapal Ajay Kumar Balana hai Drug yauna mayai kabani sa singna khunai de piriba saitheng asi mapung phana thengna ba haibasi singna ba kya gi manungda ama oiribani saitheng asi thengnana ba honabada sarkar amadi miyamna punna satmina ba tangai fade magna hai nasa mukta bharat abhiyan asi maru oina leibak asida mayai kaba drug sijinabi sang hanthana ba paikhatpa khongthang amani campaign asina hauji phawda leibak si apun bajila chahumga humdrani thoi konsin bangamle Rajapalna Brahma Kumari singna Thangzilaliba Khongthang adubu thagatpa phongdokladuna hai ngasi haudoliba campaign asina lamdam asida leiriba naha singna su saugatuna drake saitheng leitaba lamdam ama ohenna bhonasi Thromaduga mari lainana social welfare director ngangom utamna bibhag asina nasa mukta bharat abhiyan gi makhada paikatliba thabak thromski matangda Rajapalda paudamki Mukhyamantri Nongthaman Biren ngasi Manipur University campus ta nauna saba open gym amasung art and culture building sangab loinana nauna paket kadaba project ani su jatra hunkre ngasi Mukhyamantri na jatra hunkiba project ani adudi KV 3/11 power substation amasung swimming pool yauri Manipur University ki auditorium na pangthoba tharomadu mari lainana Mukhyamantri Nongthaman Biren hai Manipur University asidagi mahai ningthina phangno thoraklaba mahiroi kyana khunai asi semgadawribani mahai loisang haibasi laisang amani Shri Biren hai Rajya Sarkar na University ke mai lainaba thabak thoram sing taraina logde matam pumnamakta awat palaitana bohonaduna lakli mahakna hai haujik Manipur da tholba irang asi karidig horakpona haibadu khangminana ba mahiroi researcher amadi faculty yauna punna khangminaba sangi Shri Biren hai Open gym ama sangabani ngasise aduga 33/11 kb gi aduga swimming pool amane ani gina jatra hunba aduga art and culture building ama sangaba university is the foundation to state sigi country sigi nation sigi foundation masidai da matik sana thorp mission duni masidagi ngasi society the piriba contribution same society madugi sep tawrisi aduna very important institutions university aduna koi ama matamda koi university ki proposal koi we never neglect best level da koi implement tongba bhone Tharomadu da Power Mantri Thongam Biswajit Shiksha Mantri Thongnawjam Basanta Kumar MLA Singh Karam Syam Sapam Kunjakishore amadi University asi Vice Chancellor Professor N Lokendra faculty staff amadi Mahiroi Singh saru yakhi Mukhyamantri Nongthaman Biren haidi sarkana Raija asida sing amasung tam thongmanana sakut hanaba thorang sing leptana paikhatli COVID-19 amasung hauji tholbi irang marak asida su tongan masako thorangi project kaya sangaduna miyamda sinakre wafam asi Mukhyamantri nangasi Langol housing complex na number 3 story government quarters sanaba urep yung tamgi thoromda phongdo khibani Mukhyamantri hai Raija sa hauji tholbi irang asina sahi enigi matam manghalle adumainamak lengak asina sako thorang thabak sing leptana paikhatli masigi sumathakta lamdam asida santi purokna ba khongthang sing paikhatli magna hai ngasi jatra huliba government quarter asi mathol taret leigani mising din nongmonom hengalaba su lamgi pak saubud hengatabana yum saba matamda mathol yawa yum sing sabagi tangai fadaba lei haiba government quarter asi manaba quarter sing new second du sagatli paugi marak thatna atenba break ama Admission open
UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents, UNACO Group ki active loanees, vendors and farms, bankers amadi Manipur lengang na sakang na media house singi damak admission amadi tuition fee da chada tara discount bijari. Ngasi mag adom gi anak pa campus da laktu na tanabiyo. Aku pamarol gi damak ay ko website www.unacoschool.in natraga. Contact 8131070337. Tabiriba pawasi Akashbani Imphal dagini. Sitting tarma thulega da batara ni thoisuba Manipur Vidhan Sabha gi tare chuba mifam tha asigi tara degi hauragani February kumari phaw chathaga da mifam asigi auba numita Rajapalna maki warol thamgani. Tungda Rajapal gi warol gi motion of thanks pi bagaloina Business Advisory Committee gi report puthokani. Nini senma numita house ke lekhitraba sadasya singi mafam da ikai khumna ut bagaloina na Rajapalna thamkhiba warol khanagani. Mifam asigi mangani suban numita senba sei lising ni kunmari kunmangagi supplementary demands for grants in khanaraba matungda senba sahi lising ni kunmanga kuntaruki budget estimate puthokna khanagani. Congress Lusingba amati hanagi Mukhyamantri Okram Ibobina Lusingba Congress ki mihut kangbu amana Rajapal Ajay Kumar Bhalaga unaduna lakadawriba Vidhan Sabha mifam asi rule of procedure amasung conduct of business ngana chathahan biyuhan taksin kre. Raj Bhavan ngasi Rajapal unabadu da thas ki taradagi haugadawriba Rajya Vidhan Sabha mifam asida sarkar pairiba BJP na Sangvidhan ki kanglon ngangna mifam pangthonba pawtak pibiyu haina Congress ki maikaidagi aiba serol amasu pisinki. Rajapal unarba matung pangbisinga wangang bada Sri Ibobina hai Bharat ke Sangvidhan ki makhada piriba chana kanglon ki makhada Vidhan Sabha mifam asi pangthokadabani masida house ki member khudingmaki chapchaba hak lei mifam manungda member khudingmaki hak adu phanganaba Rajapal da haijaki mahakna hai. February tang 10 dagi session ju haugadore masiga mari lainana haiba tare akoina honorable governor unaraga house da akoina business chathagadori base Sangvidhan makhada sana pathap state na semjabdo adugi makhada akoi house ki business chathagadabne no confidence motion move tawdaba haibadudi ayambana di opposition side ki move tawgadabne. Jiribam Imphal Railway Project athubada loisinaba amadi Manipur da mahausa punsida hanjilangnaba narco terrorist amadi lamdam asidagi tokhaina taningbasing matakta Kendra Sarkarna akanba thabak lakhut pinaba Rajya Sabha gi MP Laisema Sana Jaubana sangshita taksin kre. Ngachi chathaki ba Rajya Sabha gi mifam gi 0 hour ri matamda MP na Jiribam Imphal Railway Line athubada loisin mina wapam pukatladuna hai Rajya asa thoklib irang asina maram oiduna tampakta leriba mioi lak kunlomdi National Highway singi kuthangda Raija aski mapana satpa ngamdre tangai phadana satpa tarabasu aeroplane tongmagi bhara tangpana khudongchada ba kya mayoknari masigi mathakta nongmuda tangai phadana changwa polom singi mamalsu atia pakna wangle maram aduna railway na hairiba khudongchada ba sing ase kohanaba amata ngairiba pambai oiri mahang hai Kendram de Rajya Sarkar na National Highway singda thengnariba khudongchada ba sing yauna lamdam asda leiriba irang lakshinaba khongthang kya lokotlabasu misam mayam nongmei kaptharakpa mra leijadaba misam phaba punba madi National Highway singda namduna sel khaibi thabak sing leptana chathari misam mayam amsul lanthungak senab honabada ain kaina changthil lakiba mitop singna mapa leiba ki matenga loinena leibak asigi mathakta ta singna lan chathari haiki maram aduna makhoi sing asigi mathakta sarkana akan mathabak lokot kadabani. Bar Council of Manipur na transfer lakadaba ukil singna masak original enrollment certificate pisilakpa yaragani haina Council ke Secretary Dr. M. Basanta Kumar Sharma na thokpa cherol amana khangalakli paugi marak thatna atenba break ama. Nupida amadi nupasingda toina naganba thyroid ki anaba makhal suna yengbaga loinana Manipurda ahanba thyroid scan gi facility leiraba AOI Babina Speciality Hospital thyroid cancer gi high dose iodine therapy gi khudong chaba pibaga loinana CMHT PMJAY health card amasung government employees sing gi su khudong chaba pizari Dr. Singna tumor board phamduna anaba singi layengda chauna mateng pangli
Akupa marolgidamak NABH phanglaba AOI Babina Speciality Hospital Sajiwa Jail Road Khabaisoi Imphal East Tanabiu. Akasbani Imphal dagi pau tabiri. Delhi Bidan Sabha Mekal ge board kombagi matam ngasi ne mudawaram loikre board kombing ngasi aroiba pungpham phawpoda tongan baran dal singlu sing basing na miyang gi puning sing sinaba road show yum da satuna campaign satpa amadi miyang mi pham sing pangthok na ki Uttarakhand pangthok liba kunthra ni pansuba national games ke medal telida Manipur sana gi tara mathoi lupa gi tara amasung senjing gi manga punna takaman kuntaru phangduna mari suba mapham da leiri Manipur ki cyclist Laitonjam Ronaldo na ngasi nupagi meter chenigi sprint event lupagi takmana ma lobangam ki atopa mada games sa triathlon da sanagi takman ani lawkraba sarungum athobasu meter chening individual medley gi final round ngasi sangki bagaloina na national games ta high event asida final round changmangam ahanba sanaro Manipur gi sanaroi magna oire Games asida wusu masana da sanagi takman lawduna Manipur gi michat purakrabi yulema isen tombinga si Imphal thorakre mahakpo nongpo ningthau panthobi development committee kairau bitran harau tayam okre thoromadu da kairau bitragi club mera paibi amadi salaisa pi baral punsi marup kairau panagi thongmi singsu charuk yakhi makhataba sanabagi pau Mangsatabam Premananda dagi Lamlong Thongkong ki artificial turf ground da chathariba 33 suba Manipur State League lisingani kunmari kunmanga gi ngasi sanakil match amada UPAA na Milan FA bu panjal amasino da thoikre Colonel Khetrimayum Arun Kumar Memorial Mari Suba Inter Club Futsal Tournament lisingani kunmari kunmanga gi ngasi sanakil match da KIYAC artificial turf ground da sanakil match da Poloi FC na ESU bu panjal ahumani da thoikre taramanga suba sahit Manoranjan Singha Memorial State Level Open Football Tournament lisingani kunmari kumanga ngasidagi tagel da leiba cycle ground da hokre Jiu-Jitsu Association of Manipur na mapung oiba thodang lawduna Imphal East ki kairang mamang lekai da leiba Global Martial Art Academy da January 13 dagi chatharakiba Jiu-Jitsu training camp loisinkhre camp adu da Manipur gi tongan ba jila singdagi lakpa sanaroi amadi coach punna marifu tarukna saruk yakhi loisinbagi thoramda special contractor W Khelen JJAM gi president CH Sanahal Maitai, Vigilance ki OC L Tikendra, Kakching PS ki OC Birla Suraisam Amasung, Social Worker S Nirmal Kumar Sarugyaki. Nipan Suba MNCA Boys Under 14 Tournament lisingani kumir kumagi ngasi khudaiban lapak tauthong da sanakiba league match da YWC Langthabalna Force Ketrigaubu wicket mapanda thoikre. Tournament asigi PTRC ground Patsoi part 4 da sanakiba league match amadana YAL Thobal Laisang Themna PTCC Patsoi part 3 bu wicket ahum da thoiki Lion Public ground da sanakiba atopa league match amada AMCA Thobalna CCK Khongman bu run chani marifu drama panda thoiki Shadow ground Kongba Dobi Lampak ta sanakiba league match tana TCMDC Thongju part 2 Pechul Lampak na CDCC Sagolban Salam Lekai Buran Tramanga da Thoiki. Anisuba MNCA Women Under 15 one-day trophy lisingani kunmir kumangagi thangmai bangi thau ground da sanakiba league match amada thau thangmai banna YPHUC Lalambungbu wicket tara da thoikre. PCC ground mayai koibi da sanakiba league match da AKSDO Khangabokna PTRC Patsoi Buran chani tramanga da thoiki. Mapan suba MNCA W Prahlada amadi W Ramananda Elite Tournament lisingani kunmari kumagi ngasi Model Higher Secondary amasung Oriental College ground da sanakiba match da Cyclone thangmai ban na SCCC Singjamai Thongam Lekai bu wicket nipan da thoikre. Thawalgi Mojing Public ground da sanakiba league match amadana KCC Kongba Bazarna Model Singjamai Chingama Khabu wicket mari da thoiki Gorani. Hauzik aroibada maroyo pau amuhana Rajapal Ajay Kumar Balana ngasi Addiction Free Manipur campaign Imphal gi Rajbhavan da hogdokre Mukhyamatri Nongthoman Biren ngasi Manipur University campus ta nangna saba open gym amasung art and culture building sangaba loinana project ani jatra hunkre Sitting taramathoi legada batara nithoi suba Manipur Vidhan Sabha gi tare suba mifam thas ki taradi hauragani Jiribam Imphal Railway Project athubada loisinaba amadi Manipur da mausagi punsida hanjilangnaba kendra sarkarna akarmathabak laukhatpinaba MP Laisema sana zauna sangsada taksin kre amasung Delhi Vidhan Sabha Mekal Board Kombagi matam ngasi numidang waram loi kre Paul Loijare